Haukiba tang kunmaridagi kunipan fauba kuki militantsingna akanba mawongda maitai taba mafamsingda landarakpada miyoi kaya asokapan nanghankraba matungda kuki militantsingna lairamba yaingangpokpi uyoksing amasung thamnapokpi uyoksingdagi kuki militantsing takthokhtuna hana kuki militantsingna lairamba mafamsingda Central Force CRPF BSF amasung Army gi apunba team kaya laishinkhibadagi nongmai kapa leptuna numit kharani santi oina lairamlaba Kotuna National Highway No. 2 Imphal Dimapur Lambida Economic Blockade Total Shutdown amasung Kangpokpi DC amasung Kangpokpi SP da fauba akanba mawongda attack tawduna asokapan nanghanlaba matungda Imphal East District ki manung channa lairiba Yaingangpokpi Uyoksing amasung Thamnapokpi Uyoksing asi Kangpokpi Administration gi makhada laibagi mawongda aranba wafam kaya tawduna Yaingangpokpi Uyoksing amasung Thamnapokpi Uyoksing da lairiba Central Forcing lauthoknaba aranba thawong kaya chathaduna mafam asida lairiba Central Forcing chathankhinaba hotnabadagi chingthakta duty toramba CRPF sing kumthaba haurakpadagi mafam asida lairiba Khongjang mari sabungkho khunau yaingangpokpi thamnapokpi sanasabigi khunja sing amasung maikaya somda lairiba maira paibi amasung tongan-tonganba lup kayaga khutsamnaduna haukhiba tang mari dagi hauduna yaingangpokpi santi khongbalgi chingkhongda changsinduna chingthakta lairiba Central Force BSF CRPF na chingba amata chatkiba yaroi amasung makoina chingthakta laibada khudong chanaba lambi semba yauna mamangda lengak asiga yanakiba sing adu thabakta onthoku haina chingkhongda yamlaba nupi singna famjinduna Khongjang changsin lakhibani lengak kamari leinaba miyoi kaya laktuna chingkhongda famjinduna Khongjang changsin liba ima sing adubu mafam adudagi handoknaba kayarak hairabasu Khongjang handana lakhibani adubu lengaki maikaidagi yaingangpokpi uyoksingda lambi semba haurakpa amasung lengak kayana kibasing numit Mangani gi manungda thabakta onthoklagani haina thajaba pirakpadagi ngasi nungthil lengaki maikaidagi DIG Herozit ADSP Herozit Lamlai SDPO amasung khunmari gi mihut singa punna yaingangpokpi police station da wari sanaraba tungda ngasi nungthil pung 3 khara henlakpadagi numit Mangani gi oina Khongjang Handokhre haina yaingangpokpi village committee gi chairman Laimayum Abhiramna Handokhre Khongjang Changsingribasi koi mamangi December ki tang kunmaridagina kunipan bawa asuki matik Khongjangna akanba mawongda akham leitana ahing thingang khaidana makoina numai kaptharaki matungda akoina akanba akoju pakum pijegi ise force amade koi village volunteer force na akanba mawongda khol handana awaya kum tongna makoi akanba lana ko koi Naphokchagi adigi matungda akoigi state government hana moida sida akoigi Central Force anidong thambiyu haina haijiriba wafam adu sikapnagraba loiraba matungda makoina thabiraktana mathakta chingda thagatpidana adudagi kapnabasi khara kokijingsu chengra kapnaba lepte adu matungdagi adigi kona koi kangpokpigi DC amadi SP ki office ta kotuna attack tawdana akhoi ki kangpokpi jurisdiction manungni haidana moina kotuna yahoma sagalaktuna ne highway blockade tawi bududa manipur government na akhoi ki mathakta kangpokpi ki DC amsung SP na tharakpa group tuna akhoi ki mathakta SP ki control makhada Kamamba CRP Kangbuche Tandarak Patintakagi. BSFT Ujusul Lairi, Ado CRP Kangbuche Tumana Tanthora Pudagi, Akoina Mashi agitation, Mapung Pana, Koi Lamnai Kendra, the Laiba, Koi Mara Pavi, Mayam, Kotanga, Koi Village Mari, Yambopi, Tanaopi, Sanasabi, Samo Kuno, Ariba Kun Marisana, Akoina Ornas Tokjeraga. Lairiba lamnai kendagi mara paibi miyam je khutsul lakana adugumba agitation ado khoi pangthok sagi ado khoi agitation pangthok chagro matung je ngasi ji government gi side gi me thabi raktana khoi agitation party ga wari utai mamta na sanara matung da khoi khone tawda thabak khara de khoi government side ki thabi raktana khoi kitang pangthok pa hojare
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯖꯤꯇꯦꯁꯟꯁꯦ ꯍꯟꯇꯣꯛꯑꯣ ꯑꯩꯈꯣꯏ ꯅꯣꯏꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯃꯥꯏ ꯄꯥꯛꯅ ꯅꯈꯣꯏꯅ ꯅꯤꯡꯊꯨꯡꯅꯕ ꯇꯧꯒꯅꯤ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯖꯕ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯦꯖꯤꯇꯦꯁꯟꯒꯤ ꯈꯣꯡꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯍꯟꯇꯣꯛꯆꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯅꯣꯂꯨꯛꯄ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯃꯉꯥꯅꯤꯗꯪꯗꯤ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯔꯤꯂꯦꯛꯁ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯂꯧꯖꯔꯒ ꯒꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝ ꯈꯨꯗꯤꯡꯃꯛ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯗꯣ ꯂꯩꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯗꯒꯤ CMꯅ ꯃꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯃꯣꯏꯒꯤ ꯅꯣꯃꯤꯅꯤ DIG ꯍꯦꯔꯣꯖꯤꯠ ꯑꯗꯨꯒ ꯍꯦꯔꯣꯖꯤꯠ ꯑꯅꯤꯁꯤ ꯊꯥꯕꯤꯔꯛꯇꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯦꯖꯤꯇꯦꯁꯟꯁꯦ ꯑꯩꯈꯣꯏ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯌꯣꯛꯆꯤꯡꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ DFOꯒꯤ ꯃꯈꯥꯗꯅꯤ ꯈꯥꯃꯦꯟꯂꯛ ꯇꯨ ꯒ꯭ꯋꯥꯜꯇꯥꯕꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯚꯦꯂꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯁꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯆꯤꯡꯒꯤ ꯈꯨꯟ 3 ꯚꯦꯂꯤꯒꯤ ꯈꯨꯟ 14ꯅꯤ ꯗꯔꯕꯥꯔꯅ ꯏꯁꯇꯦꯠ ꯗꯔꯕꯥꯔꯅ ꯄꯤꯕꯤꯔꯝꯕ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯌꯥꯟ ꯎꯌꯥꯟ ꯇꯧꯐꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯕꯒꯤ ꯗ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯏꯁꯇꯦꯠ ꯗꯔꯕꯥꯔꯅ ꯄꯤꯕꯤꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡ ꯆꯤꯡꯉꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯄꯨꯝꯂꯥ ꯂꯥꯜꯂꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯁꯤꯗ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡꯁꯦ ꯑꯌꯥꯝꯕ ꯃꯣꯏꯁꯦ ꯅꯝꯗꯅ ꯑꯦꯅꯦꯛꯁ ꯇꯧꯔꯒ ꯂꯩꯁꯟꯈꯤꯕ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯣꯏꯅꯃꯛ ꯂꯩꯁꯟꯈꯤꯕ ꯉꯥꯛꯇꯅꯤ 2022ꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯣꯏꯁꯦ ꯏꯟꯚꯦꯛꯁꯟ ꯑꯣꯔꯗꯔ ꯊꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯤ ꯂꯩꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯁꯤꯗ ꯃꯣꯏꯅ ꯀꯥꯡꯄꯣꯛꯄꯤꯒꯤ ꯂꯝꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯄꯨꯝꯂꯥꯟ ꯂꯥꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ